Mathang dam lakjage JFD ki convener Jitendra the police na saman tharakre Manipur da NRC hana update tawdana census pangtuk payaroi haidana hojik lamdam masigi miyamna changsiliba khongjang kaya kogi luchingliba JFD ki convener da Imphal East Propat police station na saman tharakre haibigi paw makha khongli oza samatang se oza ke motor dikamai hoi saman thabadu su lairiba India gi police ki systems da ko saigi administration gi kano singsida policing gi su kari gum khara tawde ya ponte maramdi government ki nei ayaba yaudana adagi government ki kanoni ayaba permission yaudana madugi against the miyam gi iho amkhak pur kan da NRC gi movement ama changsala pa haiba sida government ki masa ama oiriba kasagi police na kari gum action khara lokhatra gadi yada badugi kana saman tharak pani aina ina loge aduga ana police dum kanoni akoi masen ngata ni dana ewa oiram gani ko ani government su ewa oiram gani yamna akan ba kanon kano tawba action eta leidana kano dandi tawrakani haina tawde yada ba haiba tari yeng leidana noidi dum kain tawdra miyam horga gani kari gum khara su tawdu bi yade dana adoni na khantoke yamna kanna kano tawraga aduga even ta kanoni Jitendra masa su dum hairi dana ai siraga mayam kano tawni hairaga di ai dum kano tawbi sum hairami dana ko masi kanoni sarkar gi against natte haibani da sarkar na 2022 dagi lori ba assembly gi ware to thabak oina pangthukna ba selu haibani NRC tawbiyo na center da thariba NRC tawbiyo na center da thaba haibasi Manipur mito miransa ka hena lo laga kon undocumented ko koiba kano akoi influx sauna leire haibse masi aikoina khangi ko maram aduna sita hogdragadi census ana tawsingragadi aduki matik madu census yumpham oirakanda delimitation haidana district semba population se base tawrakanda kendra wai semakpa laktoini na madudi da honga ka ba honga aki mayam sing aduna ngasai gi oifam thokpa natural growth yumpham oidaba ngasai gi political senior administrative and governance ama lakadori duna thola kadaba chaos violence mayam sing ado madu akoi gi ana ubadagi tawribani maram aduna akoi police ki su tawdaba yadaba mathongni maramdi miyamgi adugumloba yamna peace kanoni oiba dimal amada numini humni mayadu aduki matik kano mai pak na miyamgi ihok changen gi baduda noi police tu mina yenga laithoi haraga di nuai te na ko aduna kari moi to hum thokpe action duni adubu kano yam ka henba kano tawramramdi madu Manipur government na yajakiba Manipur government masamang se thakiba adu thabak oina pangtho haibagi miyamgi sangi be ihongni ya kano nati lawful nati ko aduna constitution na fiwa magi democratic rights ko right of citizenship kai mai ki mayam amada yumpham moiraga miyamgi hingbagi hak kai yumpham moiba pot nina makhata na ka henna nungai taba makhalgi oiba saigi response from police adu tawrakani thajade ko maramaduna tawdaba yada bakha tawbani na laurakanda akoi ninghan nagum si miyamgi ba kanoni Manipur khunai gi phur kuntratra nipan gi masi leijari ba historically evoke oiba pre-existed habatare before 1949 gi mamang dagi mag sustain tawraga mag establish tawraga laiba porse bharat ki manung dari establish tawrakanda constitutional guarantee amakha akoi gi kanose nga aga thamgado pol amani adigi sigi marak sida amuksu mito miransa gi porse lehalloidabani amasigi damakta kanoni JFD asawu thodang lauribani adaga miyam punna sangsin minaribani ana police ki su ngasai gi establishment gi part amoina tawdaba yada bakha tawbani makha tabati miyam gi interest da lakani na khali ko